Tamnaso kaktak adum khumi. Room heater on dresu yari. Nangi saksi ubada khongsa satlangna sagat kre. Ngarang nungsi bawa hai me ama mahairam bana ai tumba yadi. Office tadi nungsi wari saban ngaite. Amtang koi basa si haibu driver purok tara. Chatse aigi driver nangni oiradi adum yai. Ado toinu unabadi pamdi. Nang aina makok maru oina leiraga nungsi ne haise phasaba nateba. Lohombe barton do aina surprise pibana fatro. Mahano ina taksilei. Hozikan se gyan tabiam saise kaigino madamna. Nangbu gyan tabi pam haidai aduini. Oh, yam henjina suta silakano ko. Paktabi phibam dala adi thok hundok saram sani. Aidi extra over pam di. Madam aduna adum hundok saram me khangjaro. Nayum khangida sala aga mana igi sat lokre haisilaga namlei leisinge. Nupa phaba yam lai. Nupa noi khangna namphu sapu nupi kabak loina longni haba leiti. Adum nupi noi yam kiba thabak to tarokano ko. Tamna so amui itan tan hairi. Thabak su leite aidi yum da haninge nang thabak leibra. Aidi pung ahum phawdi leikige madam hanbiramo. Hoi. Thokige ko. Phagi su ngak tawnare. Ado nakhong nang khut ngak sagalaga hallo. Tamna su noglekle. Yours thokre. Room heater duda makhong makut sagat halami. Ngak sagat halaga adum hankre maso. Arun giwari Boris ka thoiga sum phamlaga sanarami. Bank suti oibana ngasidi thabak chathoklamde. Thoina. Aidi supam manati. Mai dubu hosiponu shiri salo. Boris na yamde nusijarakpani mana adum kwetan tanazabani amuksu yaba malhanba amuksu pamdaba saba adum tawraga leirakpani aduda yadau male fasena hainaba faba haidi koiba chasena puraga thenganba matam lawanba adugadi makhom makut thilakapa ini are akhodi mihul adum chenkhatkre Arun na budi thinbi krasi haiba aikoina numi tarasibu kamaina thindoino na yadaba adugadi nongalaga mayungi mi laaga pura sakredana Arun de kin khrasu sahobani aduga hawjikna amok nupa se pamaiba moi mama papa na phone ga torok male macha nupi ga amta chamthokno haidana masabu so amadi namdan leisin gibu hairamni numituda thongjil dagi ningol sulum laga taribani nupi mayungi mina naksana na bohot nei haiduda amuk su khambalaklami amuk fa khitra haiduna kirak pagum su tawri thuna prapra karom changak laga phone toksilai Arun do ngakpana buloikre ma uba yadaba nupi amana mangonda call ga toksilakpaduda matomta sukhalli kari yamu ningsinga jano aibu mangha ga inung nungai tabane kari badana mu pirak tuno sina Arun na hello hinjabi kai lere ningol na khana ba hoba yaba mi thire ini khana ning bai muttaga leite hobirano nupi anganga yam naknaba sa ai haujikan yam kizare ado akhoi da la oidra la oi kaigino khana ba mo hovigero mimang tu mang khang da khai rapis nupi lakpa kesena bana koi auglauraga izat khongoi na bigero nabuk ta musin muramani ai sibo yam mimang tu mang khang da be tap ta singju chaningi lakto already lero o haige tawbani yardi la uba daron charam dai da di daron ning singak pra sak tv narai kon sinaradana ningol su nok mi hoi ning singi ado la oba ko ai ngai ram ge ba pakora sler o suklak lakna biroiba promise saitana saki nang phangdana mangbo oisaki kaina hek haisin bo is kari na bige tawradana nang na dumai hairaga aina haraudana hekta prap leiraga laktok sumangai ne lakpa ya brenge laktradi khangde ko hayeng lakpa kanda leirake ningol do harawi hai thamjare adudi phone thamkhraga nokmi su tori manawa mayam haibada yarakpagi romance inaba romance ki novel kita leidabe ade pung ahum khare helakpada jorsu thabak mafam lomdagi gari thodok laklami gari machada lakpani magi gari machada sum thorakpada amoba car amakhak magi matung inarakpagum khalai ahan baddi kaisu khalamdabani adubu magi matungda sum thorakpana khara chingnarakpani side ki dukan amada thaisilaga khami
adagi gari duso lamna inirakpana lamna thaizillaga khamkibadusu urakle chingnare mangonda tamdana tanarakpani haiba ngarang numidangi gari duso amubani ngarangi thodok duso atamdana mangonda tawrakli bra khalei thawna fana lei haidunaso gari duna maninglomda leihoraga mana mayumda hanbaso khara khoktak charami aduna dukandoda fana kuina drinks ama leiraga magi gari dugi mathakta tonglaga famdoklami pung ani maya famge yauna phami drinks to so bottle tara mukti suram lagani matam leningai leita thakpana matomta mu haise as ahinga tumba yadong mande thakkiba mahi mayam siga jorsi bo nangna taw thabak si na tay amatek chade nangi narai bak sibo kaino ko ka ngause aine bu chathodi langi lan ngak ta haido tawi asina karam makhalgi ai yengna bano ai si mingonda yamdi kaisa da bani se matam len mada tandaba mini famlagi matagum leithui mamai dadi gari do ngaiba ngamaktra male mamai lerega thaukiba urami josu gari do thaukiba romde yengnaga haireklami tan khidraba aibu ngaini na ngairi chei chupa malabuk mayaida kuchu thaga famlerasu ngambai bu ngaini da na ngairi mine pukri mapa na famlinge linna khu kama padafau hagotraba isiba ngamam maroina adabu kana wairiga ba kin gilaman khumbala ira mai denmark haiba hui apat pamandaduna somdaso car amubadudagi driver duna number amada call toraga haireklami chingna khramale yadre thabak pangthokpa pura kainomni adum phamaga leiba ngami nungjam thundra khangdi kumarna noi supama lakman khre na thibong khak saraga leibra khangdene to thabak kam to tawrano ai atopa mi thirage mayum lomda thausilakle magi mamosu leirami cha thakpa loibagi koliksu tray amada pulaf haplaga wari tawnarambani magi wari oibagu ma halakpada hale hainabadusu adum tarami changsilaklaga phirol hongdabi phamtharakle kei wari khanaramino mayambo kishorna nangi two wheeler gi dealer tanabado mai fagle sagatnaba mafam yengba yare mamo ai aduga pamdrina aina hojik tawriba thabaksa sida dum leirangi hai aduna migini sina nangi lamse aigi nakta hangma phama leibado tawrasi company da lam mafam si tharaga office kamaina sagada gi haibado moidi yeng thoklaga piraknaba tawrani aigi oina di mamo thabak tu kya pamdeda aina tawrisi adum tek tek tawragi akoi pibana hayengwai senajanabu oina silase kisorna chere hai aina silisi nangini ne nangi mingda tanaraga nangna talle haidana leithokpa yaba natene dealer ama tanaba haibasi phagi nate ko arembada mina thajaroidaba thabak torokano hayeng tungda migi duda yawraga nang adudagi thoraklaga karaidano nangna leiraga kamaina no nangi feature semdoiba pibaso angang oiri aduga magi su matam chara kanda chanaba thigani kishore do saudnaba josna haire hoi mamo yai aisu sum haibe wanida mamo ne senbada adum yai ado ai film to ngige nupa se changkibaga kisorna macheda wasinarakle asi khara chappaga thimuko iche aina harisini aina haiba tabasina tungda yam farakani iche gidi manatana kana puleirige aduna asina ngangna bayaraktadi yam wani iche asarana hoi yanida sumpagai haizarini mana thabak mafam nungsibagi kishorna thabak mafam nungsibadudani aina thuna thabak to oningiba asaradi khangsadabana asumna haire thabak mafam nungsiba naga yaba nateda nangi do da thuna loisilo ai namdana to halake hoije aisu thuna loisena bonarake che chang mai am tanthok ta sin tong dobada hekta madam changthokiba mamang da su document submit tobada reject lakpadagi nauna ka thagat pani aina farije aisu yokhrage kishore so hagolaga thokre acharana cha tha makeup singdo roshinlami thabak halakpaga masa singdokpa walking chatpa sumang inkhol na pi foiba tumlam daidana medanga wari sanaba sina magidi nomagi thabak loirabani asumna matam kharadi hausin khre nongmagi tamnaga makhoi ani gi marisu hengalai chatsinba
Rikiri nongbata ningsingludre mapau phauba machet amata takidre. Thabak halakpada mapa joisu makok pairaga famlam maduda khara phingna chansillaklaga mapagi lengjum pairaga hanglai. Pabung kedoba yaurage. Manedo amu onsillaga khara su pakhana. Ne kedoba yaurage. Ilona. Kuidri hasi wain ha anila amba. Kanamsu leitaba tanjani. Lupa lak yang khaipiyo haiduna nimit tharami. Pidrabadi akha araw nangani sini. Tamnana. Kaino ne. Mating pangnasi, mating tongnasi na lupa lak ko mga piba gari ni supi krini. Aduga lupa lak yang khiduna kaigi amo hanga iba. Office ta sulak panatana. Tha amada lupa lak yang khay amadi gari pithokradi aikhoi di kamai tawba. Tha ama hek due chatkibada office se due dum chatkrani. Pabo moi contact number pirambra. Sumba nampu sapu mayam se Pabung jana thabak mayam chelingai dadi thokde. Aduga aina hek phasana thabak ingsilakpadagi henkala ise maram amadi laifam thoi. Joina khangdi pagi bema wangang sangang dusu othokna phajaram khidre. Phone number pirambra. Piramde numit khaktani tharamba. Tamna so fingalai. Moina thaba numitto ngaithong haisin tawnasi. Matam khara piu kholona hainanaba number su piramdaba. Exact numitto da pihaudragana Aikhoibu phattabo ihengi haiba moigi dudi aikhoi se business tawranu kutlu haibani asengbo oiramai yam chingnei moigi sidi aina chingnaba khuding maksu hekta chummane pabu handak yamna honga iba ahongwa mayam se ai laina lawba ngamde joina pakhatchabagi machada asamna themlei yema to nang thabak se to ki ga to da nang pabung chada sinakro sina fagado wa male tamnana maringzel pandaba mapada thauna leiti haiduna cheri pabu Thona yam ne yongmande biro yeselso kanana sinba kari pambagi sinba plano haiba ai chapchana khange sum henjila ade ai isa chatlaga ngangnaruni sida pabuna matha saw haidi hingmina se habada yadradi simina tabani phingan mi machagi matauda mapadi amuk khena su pakhatkre tension da leramana leimai tu tharagle tamnana mapabu kawraga ngakhat pirami chawbu su sensilaklaga joibo ngakhatpada mating pangai Thuna hospital da pukhanaba gari thodok-lami. Nongma-nongmagi mihu changba helakpana joygi imungdu mahi langba helakle. Tangdu lay tana layba phau phangdre. Chingnaba layrasu nangnani haiduna khut thillaga puthokpa ngamdabana nakoina na ngaktokchaduna layba tabani. Dealer fangbagi pause madamda tamdre. Ngasidi tamlagi haina call toksili. Pairaktrabaduda hanjina tawrudre. Kauna tawzirak lasano khandoklami. Walking chatre mamani inkol sing sairak padagi maning lomda yongpak ama pairaga inkol tawba horami. Pibaga acharagana napi khuntokli. Pibana akhoi baise chahi kya surene ne. Acharana kuntaren mukti haira amani chap chabaga kauri dene nendi. Pibana masa puoga machai sahi kya suri hangbabu kauri Kai mamano khangdi Jos ta mon silaglaga hairi Ibai mi machadi director ga oikidore ko yadi ko chai ko Jos na Inkol gi mahuta na mai rom da lamaga tawkhaira adi na mai phone ani angang na Pibana asibu position holder gi wangang ni yam pakti Acharana soidana position ta thorak poiramni Jos na Michang sa aigi dama kanam tehek leitaba sidani aina nupi khangti thininga ise Acharana ho thiro yum miro leitabani na aidi mau yam pamlabani nangna pusilaktaba khakne Jorso yompak tu dama khut ani na ngaklaga leptuna khaiba horakle ngai khoima nasa kaino mahangi pabungi pension mayam du kaida thame fo haira wan manati mamona chahi khudingi khairi Insang haire thamada lupa lising mga fana chadong nati. Nati ay na chingnari si buchum mazalo. Asarana, nang di kari chingnari ba? Nupaga koy na rabra sini. Pabong nga to mama koy rabra ba? Maninggi na ba kisor daw na yuray suba nupade pusalakan ko hay bide hay ni. Asarana taning rado na tikhata na lauri. Hay, mahachandan machaw. Nang ko, laitum sina thoma kanina. Choknam chada ba wayam ngangi. Aini yumpan gi haradi nang sautringi da palani ngai hosikan gi nupa sikhe na mayumpan ma panbi mayam ma thora ise
ꯑꯁꯤꯒꯨꯝꯕ ꯅꯠꯇꯦ ꯅꯣꯏ ꯅꯄꯥꯒ ꯑꯩꯒꯗꯤ ꯅꯨꯡꯁꯤꯅꯔꯛꯈ꯭ꯔ ꯄꯣꯠꯅꯤ ꯊꯥꯏꯅ ꯃꯝꯇꯥꯖꯀꯤꯗꯃꯛ ꯁꯍꯥꯖꯍꯥꯟꯅ ꯇꯥꯖ ꯃꯍꯜ ꯁꯥꯈꯤꯕꯒꯨꯝ ꯅꯄꯥꯒꯤꯁꯨ ꯑꯩꯅ ꯁꯥꯒꯦ ꯈꯜꯂꯤꯕꯅꯤ ꯑꯗꯨꯒꯤ ꯁꯦꯜ ꯇꯨꯡꯁꯤꯜꯂꯤꯌꯦ ꯄꯤꯕꯥꯅ ꯁꯨꯝ ꯏꯃꯥꯖꯤꯟ ꯇꯧꯁꯤꯅꯦ ꯋꯥꯔꯤꯗ ꯂꯥꯛꯁꯤꯀꯣ ꯀꯩꯒꯨꯝꯕ ꯅꯦꯅꯦꯒ ꯃꯥꯃꯨꯒꯁꯦ ꯍꯤꯔꯣ ꯍꯤꯔꯣꯏꯟꯅꯤ ꯈꯜꯂꯁꯦ ꯃꯥꯃꯣꯁꯦ ꯉꯟꯇꯥꯅ ꯁꯤꯈꯤꯗꯅꯀꯣ ꯑꯗꯨꯗ ꯋꯥꯔꯤ ꯄꯥꯕ ꯇꯥꯕ ꯃꯌꯥꯝꯁꯤꯅ ꯍꯤꯔꯣ ꯁꯤꯈꯤꯕꯩ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯃꯌꯥꯝꯗꯣ ꯃꯤꯠꯇꯒ ꯆꯣꯡꯊꯣꯔꯛꯏꯉꯣ ꯖꯣꯔꯖꯅ ꯑꯣ ꯐꯣꯟ ꯑꯃꯒ ꯂꯥꯏꯔꯤꯛ ꯄꯥꯔꯤꯅꯦꯅ ꯆꯪꯈ꯭ꯔꯤꯗꯨꯗꯤ ꯅꯪꯗꯤ ꯋꯥꯔꯤ ꯄꯥꯔꯤꯕꯣꯏꯔꯦ ꯄꯤꯕꯥꯅ ꯃꯅꯤꯄꯨꯔꯤ ꯁ꯭ꯇꯣꯔꯤ ꯀꯂꯦꯛꯁꯟ ꯍꯥꯏꯗꯅ ꯄꯦꯖ ꯑꯃ ꯂꯩꯕꯅꯤ ꯑꯗꯨꯗ ꯆꯪꯉ ꯄꯥꯎ ꯒꯨꯒꯜꯗ ꯋꯥꯔꯤꯁꯨ ꯃꯃꯤꯡ ꯑꯃ ꯍꯦꯛꯇꯗ ꯁꯔꯆ ꯇꯧꯔꯁꯨ ꯐꯪꯕꯅꯤ ꯑꯦꯔꯣꯟꯁꯨ ꯋꯥ ꯉꯥꯡꯗꯅ ꯆꯪꯁꯤꯜꯂꯛꯏ ꯑꯩꯅ ꯑꯁꯣꯝꯗ ꯁꯦꯜꯒꯥꯏꯈꯩ ꯀꯧꯕꯗ ꯇꯥꯗꯦ ꯍꯥꯏꯁꯤꯗꯤ ꯁ꯭ꯋꯥꯏꯗ ꯋꯥꯔꯤ ꯅꯨꯡꯉꯥꯏꯔꯝꯃꯤ ꯃꯌꯥꯝꯁꯦ ꯖꯣꯔꯖꯅ ꯑꯁ ꯐꯔꯦꯗ ꯑꯝꯇ ꯂꯥꯛꯑꯣ ꯃꯇꯦꯡ ꯇꯧꯔꯝꯃꯣ ꯑꯩ ꯉꯥꯛꯇ ꯐꯝꯒꯦ ꯋꯥꯔꯦꯕ ꯑꯦꯔꯣꯟꯁꯨ ꯈꯣꯡꯒꯥꯎ ꯇꯥꯈꯠꯈ꯭ꯔꯦ ꯃꯈꯨꯠ ꯈꯨꯄꯥꯛꯇꯨꯗ ꯃꯇꯤꯟ ꯊꯨꯏ ꯑꯅꯤꯔꯛ ꯁꯤꯠꯂꯒ ꯁ꯭ꯔꯨ ꯅꯣꯏꯔꯛꯄꯗꯨꯗ ꯖꯣꯔꯖꯇꯨ ꯑꯣꯒꯦ ꯇꯧꯔꯛꯏ ꯅꯃꯥꯏ ꯌꯣꯠꯀ ꯑꯝꯇ ꯄꯥꯏꯕꯤꯔꯣꯅꯨ ꯆꯠꯂꯣ ꯇꯣꯛꯑꯣ ꯑꯩ ꯑꯗꯨꯝ ꯇꯧꯖꯔꯒꯦ ꯑꯦꯔꯣꯟꯅ ꯑꯁ ꯈꯨꯠꯁꯦ ꯌꯥꯝ ꯅꯥꯜꯂꯦ ꯇꯧꯕꯅꯤ ꯑꯩ ꯂꯣꯏꯔ ꯆꯥꯝꯊꯣꯛꯄꯤꯔꯝꯒꯦ ꯑꯁꯨꯝꯅ ꯑꯦꯔꯣꯟꯅ ꯌꯣꯝꯄꯥꯛꯇꯨ ꯇꯧꯏ ꯖꯣꯔꯖꯅ ꯅꯥꯄꯤ ꯈꯨꯟꯕ ꯂꯣꯏꯈꯤꯕꯒ ꯑꯗꯨꯋꯥꯏꯗ ꯉꯦꯛ ꯐꯝꯊꯔꯝꯃꯤ ꯑꯦꯔꯣꯟꯅ ꯑꯩꯅ ꯌꯣꯠ ꯇꯧꯔꯤꯁꯦ ꯍꯣꯔꯦꯟ ꯆꯥꯛ ꯆꯥꯔꯒ ꯍꯟꯗꯣꯏꯅꯤꯀꯣ ꯍꯥꯎꯇꯕ ꯊꯣꯡꯕꯁꯨ ꯌꯥꯔꯣꯏ ꯑꯥꯁꯔꯥꯅ ꯆꯥꯎ ꯀꯩꯒꯤ ꯆꯥꯗꯅꯤꯒꯦ ꯑꯩꯗꯤ ꯅꯣꯏꯅ ꯇꯣꯏꯅ ꯂꯥꯛꯄꯁꯦ ꯅꯨꯡꯉꯥꯏꯅꯦꯍꯦ ꯑꯦꯔꯣꯟꯅ ꯑꯗꯨꯕꯨꯗꯤ ꯅꯨꯡꯉꯥꯏꯇ꯭ꯔꯗꯤ ꯀꯩꯅꯣ ꯑꯐꯕ ꯃꯤ ꯍꯥꯏꯁꯤꯗꯤ ꯃꯤ ꯈꯨꯗꯤꯡꯃꯛꯅ ꯃꯥꯒꯤ ꯃꯆꯥ ꯃꯁꯨꯁꯤꯡꯒ ꯂꯣꯏꯅꯍꯟꯅꯤꯡꯕꯅꯤ ꯖꯣꯔꯖꯅ ꯌꯥꯔꯦ ꯏꯕꯨꯡꯉꯣ ꯅꯪꯅ ꯁꯥꯗꯅ ꯑꯩꯈꯣꯏꯗ ꯇꯣꯏꯅ ꯂꯥꯛꯄꯗ ꯅꯣꯏ ꯅꯄꯥꯅ ꯂꯩꯀꯥꯏ ꯀꯣꯏ ꯍꯥꯏꯗꯅ ꯉꯥꯡꯕꯤꯔꯛꯇ꯭ꯔꯤꯗꯣ ꯑꯩꯒꯤ ꯄꯨꯜꯂꯦ ꯑꯩꯒꯤ ꯅꯥꯛꯇ ꯂꯩ ꯈꯪꯕꯩꯅꯤ ꯑꯇꯩ ꯃꯤ ꯑꯣꯏꯔꯗꯤ ꯆꯠꯊꯣꯛꯄ ꯌꯥꯔꯣꯏꯅ ꯀꯥ ꯃꯅꯨꯡꯗ ꯁꯣ ꯂꯣꯟꯁꯤꯜꯂ ꯊꯝꯒ꯭ꯔꯗꯧꯅꯤ ꯑꯦꯔꯣꯟꯅ ꯍꯥꯏꯌꯣ ꯑꯝꯇꯕꯨ ꯅꯣꯛꯀꯤꯍꯦ ꯅꯪꯅ ꯄꯣꯟꯁꯦꯜ ꯍꯣꯜꯗꯔ ꯑꯣꯏꯔꯁꯨ ꯁ꯭ꯀꯨꯜꯗ ꯃꯔꯝ ꯃꯣꯛꯄꯗꯤ ꯑꯩꯅ ꯍꯦꯜꯂꯛꯈꯤꯕꯅꯤ ꯖꯣꯔꯖꯅ ꯅꯃꯥꯏꯗꯨꯗ ꯊꯤꯅ ꯅꯣꯛꯁꯤꯜꯂꯛꯀꯅꯤ ꯃꯍꯩꯔꯣꯏ ꯅꯨꯄꯤ ꯃꯌꯥꯝꯒꯤ ꯀ꯭ꯔꯁ ꯑꯣꯏꯔꯤꯕ ꯑꯩꯅꯤ ꯉꯥꯎꯁꯤꯟꯅꯕ ꯃꯤ ꯑꯃꯠꯇꯗ ꯀꯅꯥꯝꯇꯅ ꯉꯥꯎꯔꯨꯗꯕꯅꯤ ꯔꯦꯡ 1 ꯑꯩꯗꯅꯤꯀꯣ ꯀꯦꯟꯈꯤꯕ ꯃꯌꯥꯝꯗꯣ ꯁꯨꯝ ꯇꯥꯔꯝꯕꯗꯒꯤ ꯇꯥꯅꯤꯡꯉꯛꯇ꯭ꯔ ꯃꯥꯜꯂꯦ ꯄꯤꯕꯥꯅ ꯍꯥꯏꯔꯛꯏ ꯑꯩ ꯍꯧꯒꯠꯂꯒ ꯏꯃꯨꯡ ꯃꯥꯡꯒꯜ ꯋꯥꯏ ꯁꯤꯠꯂꯝꯃꯒꯦ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯂꯩꯔꯗꯤ ꯑꯩ ꯅꯥꯀꯣꯡ ꯄꯪꯇꯧ ꯃꯥꯜꯂꯦ ꯑꯁꯤ ꯍꯥꯏꯔꯝꯃꯒ ꯍꯧꯒꯠꯂꯒ ꯆꯠꯈꯤꯕ ꯄꯤꯕꯥꯔꯣꯝꯗ ꯌꯦꯡꯗꯨꯅ ꯆꯩꯍꯧꯔꯤ ꯑꯦꯔꯣꯟꯅ ꯍꯩꯠ ꯑꯉꯥꯡꯅꯤ ꯀꯥꯏꯅ ꯍꯨꯝꯗꯠꯇꯅ ꯃꯤꯒ ꯀꯔꯦꯝꯅꯔꯝꯃꯤꯅꯦ ꯑꯥꯁꯔꯥꯅ ꯆꯨꯝꯗ꯭ꯔꯣ ꯑꯉꯥꯡꯁꯤꯅ ꯍꯥꯏꯔꯤꯁꯦ ꯅꯣꯏ ꯀꯥꯡꯕꯨꯁꯤ ꯂꯥꯏꯁꯤꯅ ꯆꯞ ꯃꯥꯟꯅꯅ ꯇꯤꯟꯅꯍꯜꯂꯝꯃꯤꯁꯤꯕꯨ ꯀꯃꯥꯏ ꯇꯧꯔꯤꯅꯣ ꯈꯪꯗꯦ ꯅꯣꯏꯗ ꯍꯦꯟꯅ ꯁꯥꯊꯤꯕꯁꯨ ꯂꯩꯔꯝꯒꯗ꯭ꯔꯥ ꯀꯤꯔꯛꯑꯦ ꯑꯩꯗꯤ ꯑꯦꯔꯣꯟꯅ ꯃꯥ ꯀꯩꯅꯣꯝ ꯍꯪꯒꯦꯅꯦ ꯑꯩꯅ ꯐꯥꯔꯨꯕ ꯅꯨꯄꯤꯗꯣ ꯍꯜꯂꯛꯏ ꯑꯗꯨꯕꯨ ꯑꯩꯅ ꯑꯃꯨꯛ ꯂꯧꯈꯤꯗ꯭ꯔꯣ ꯑꯥꯁꯔꯥꯅ ꯍꯟꯗꯛꯅ ꯃꯧ ꯐꯥꯔꯦ ꯍꯥꯏꯗꯅ ꯅꯔꯨ ꯃꯥꯏꯀꯣꯛꯑꯒ ꯊꯥꯗꯣꯛꯆꯔꯛꯂꯅꯤ ꯐꯖꯔꯅꯤ ꯑꯗꯩꯗꯤ ꯑꯦꯔꯣꯟꯅ ꯑꯩꯒꯤ ꯃꯔꯝꯒꯤ ꯈꯥꯏꯅꯔꯛꯏ ꯖꯥꯠꯂꯁꯤꯅꯤ ꯑꯥꯆꯔꯥꯅ ꯏꯕꯨꯡꯉꯣ ꯀꯦꯁ ꯌꯦꯟꯅꯒꯗꯕ ꯊꯕꯛꯀ ꯇꯧꯔꯨꯅꯨ ꯀꯔꯤꯝꯁꯨ ꯍꯥꯏꯔꯣꯏꯗꯕ ꯅꯨꯄꯤ ꯑꯣꯏꯅ ꯂꯧ ꯃꯇꯝꯗꯨꯗ ꯈꯔ ꯈꯟꯊꯔꯝꯂꯗꯤ ꯐꯗꯧꯕ ꯃꯣꯏꯅ ꯉꯝꯂꯦ ꯍꯥꯏꯗꯅ ꯋꯥꯍꯜꯂꯝꯃꯤꯁꯤ ꯃꯤꯑꯣꯏ ꯀꯌꯥꯅꯣ ꯑꯩꯒꯤ ꯋꯥꯗꯤ ꯑꯣꯟꯁꯤꯜꯂꯨꯔꯅꯨ ꯁꯤꯗ ꯂꯩ ꯂꯥꯏꯅ ꯋꯥꯔꯛꯏꯅꯤ ꯌꯥꯝ ꯏꯒꯣ ꯋꯥꯡꯕꯅꯤ ꯁꯪꯒ ꯆꯥꯎꯔꯦꯅ ꯌꯥꯝ ꯇꯥꯛꯆꯅꯤꯡꯕꯅꯤ ꯃꯆꯥꯅꯨꯄꯤꯗꯨꯁꯨ ꯌꯨꯝꯒꯤ ꯃꯧꯅꯤ ꯀꯥꯏꯅ ꯊꯕꯛꯀ ꯀꯔꯤꯝꯇ ꯁꯨꯅꯤꯡꯗꯕꯅꯤ ꯑꯗꯨꯅ ꯈꯥꯏꯅꯔꯤ ꯑꯣꯏꯔꯝꯅꯤ ꯃꯤꯒꯤ ꯏꯃꯨꯡꯗꯒꯅꯦ ꯂꯣꯏꯅ ꯍꯦꯛ ꯇꯥꯏꯅꯔꯨꯕꯁꯨ ꯌꯥꯕ ꯅꯠꯇꯦ ꯑꯦꯔꯣꯟꯅ ꯑꯩꯉꯣꯟꯗ ꯂꯩꯖꯔꯝꯃꯗꯤ ꯑꯩꯅ ꯇꯥꯛꯄꯤꯗꯧꯕ ꯑꯩꯗꯤ ꯏꯃꯨꯡꯒ ꯌꯥꯅꯗ꯭ꯔꯁꯨ ꯃꯥꯏ ꯃꯤꯆꯪꯗ ꯑꯗꯨꯝ ꯂꯩꯕꯤꯅꯤ ꯑꯄꯪꯕꯤꯗꯣ ꯖꯣꯔꯖꯅ ꯁꯨꯅꯤꯡꯗꯕ ꯅꯪꯅ ꯇꯥꯛꯄꯤꯗꯣꯏꯕ ꯍꯋꯥꯏ ꯊꯣꯡꯉꯣ ꯍꯥꯏꯔꯒ ꯈꯥꯡꯗ ꯕꯦꯁꯟ ꯉꯧꯕꯗꯧꯅ ꯀꯪꯅ ꯉꯧꯔꯒ ꯂꯩꯔꯝꯕ ꯅꯪꯅꯁꯨ ꯑꯦꯔꯣꯟꯅ ꯑꯗꯨꯅ ꯍꯩꯇ꯭ꯔꯤꯉꯩꯒꯤ ꯄꯤꯕꯥꯅ ꯃꯅꯤꯡ ꯊꯣꯡꯂꯣꯝꯗꯒꯤ ꯀꯧꯔꯛꯏ ꯏꯕꯥꯏ ꯐꯣꯟ ꯂꯥꯛꯑꯦ ꯖꯣꯔꯖꯅ ꯂꯥꯛꯁꯁꯅꯨ ꯊꯕꯛ ꯇꯧꯔꯤ ꯑꯣꯐꯤꯁꯀꯤ ꯑꯣꯏꯔꯝꯅꯤ ꯄꯤꯕꯥꯅ ꯐ꯭ꯌꯨꯆꯔ ꯋꯥꯏꯐ ꯊꯥꯏꯗ ꯏꯕꯥꯏ ꯐꯨꯛ ꯍꯧꯒꯠꯂꯒ ꯍꯣꯠꯇꯅ ꯆꯦꯟꯈ꯭ꯔꯦ ꯑꯦꯔꯣꯟꯅ ꯑꯥꯆꯔꯥꯗ ꯑꯣꯟꯁꯤꯜꯂꯛꯏ ꯌꯥꯝ ꯋꯥꯏꯌꯦ ꯅꯆꯥꯅꯨꯄꯥꯁꯦ ꯑꯁꯨꯃꯥꯏꯅ ꯇꯧꯕ꯭ꯔꯣ ꯅꯨꯡꯇꯤꯒꯤ ꯃꯥꯅ ꯐꯣꯟ ꯃꯅꯥꯛ ꯌꯧꯔꯛꯄꯗꯗꯤ ꯇꯠꯈ꯭ꯔꯦ ꯃꯤꯁꯀꯣꯜꯁꯨ 5ꯃꯨꯛ ꯂꯩꯔꯝꯃꯤ ꯁꯨꯃꯥꯏꯅ ꯍꯟꯖꯤꯟꯅ ꯅꯣꯡꯄꯗ ꯀꯣꯜ ꯇꯧꯔꯛꯇꯕꯅ ꯀꯔꯤ ꯂꯩꯔꯕꯅꯣ ꯈꯜꯂꯤ ꯑꯗꯨꯅ ꯀꯣꯜ ꯕꯦꯛ ꯊꯨꯅ ꯇꯧꯁꯤꯜꯂꯤ ꯄꯥꯏꯈꯠꯂꯛꯄꯒ ꯇꯥꯍꯧꯗ꯭ꯔꯦ ꯃꯅꯤꯡ ꯂꯩꯔꯨꯗꯅ ꯇꯥꯝꯅꯥꯅ ꯉꯁꯥꯏ ꯁꯨꯝ ꯇꯧꯔꯛꯑꯝꯕꯅꯤ ꯑꯩꯗꯤ ꯃꯤꯁꯀꯣꯜ ꯃꯌꯥꯝ ꯂꯩꯔꯝꯕꯁꯤꯗ ꯁꯨꯃꯥꯏꯅ ꯅꯣꯡꯇ ꯇꯧꯗꯕꯅꯤ ꯀꯩꯗꯧꯕ ꯌꯥꯎꯔꯕꯅꯣ ꯈꯜꯂꯨꯔꯦ ꯀꯩꯗꯧꯔꯝꯃꯤꯅꯣ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩ
Tamnana kaya fingdana hairakpana kaisu pakhalamde. Minor oibagi ninglami aduna tamna hanglei. Kana kedawa yawarge. Pabungda stroke tawbi pukhalakpa. Oxygen hapaga thami. Stroke tawi haiduda kharadi pakhatpani. Adubu ma pakhatpu thoklamde. Ingna adum hanglei. Doctor na fani hairakpra. Ngaktang lakira. Ai thamoise yam pixelle. Kisu kiri uttabani. Pakhatlasu pakhatle khangandabani. Yari ke losinabo nabani. Adubu sonthari haiba wahisidadi thaunagi maingal chukhat haningbani. Sonthari ba pukningsu thagot haningbani. Manakta leptuna ai leiri nangina tungda. Namangi lanfamsingdusu thauna fana lanthingno. Nangna ngamaktraba kan aina nangi mahutsingesu haihanningbani. Ai lake kesu tawreda chak supuragi ko. Chak ti hotel de charsu yani nangla okhara thuna. Lagi thamo minute mangai manung yorake. Hairaga call thamkre maning lomda thoraklaga Arun da laksilai. Arun hospital chaluse amta lao. Hospital palakpaduda napi malamba acharado makhul leptana machada onsilaga. Hai kana ke dore? Joshna. Madam hoyi pabungdo hospital da pukhatli hai. Ngakta yorukige mirol sulai tabanina moi nupi ngakta pukchel slo impishiner amale nupi ge hongnabi. Arun na. Hoi chalur silao. Arun na acharada onsilakle. Future wife sidi Madam oira male. Tanjadu da pharak amusu phuraklami. Tanki rom da thuna laklaga makhong makhut jom handuklami. Jorsu amu hamkre phirol anauba hongde gari machadu da ani do yum dei thorakle. Arun na karambo hospital dani haige. As adudi kawe hangba. Hairaga gari du sat matai amada khamlaga hospital mami hangduna thoraklami. Yorakle mafam chana khamlamlaga helmet tu soyam sillaga thanamduna kumtharakle. Hospital manung changakpada customer lounge ta fambamduda lerami tilo mabani. Pakhatkini haiduna kaya fingbu lamdi tapli changsilaklaga mamang leptana hanglei. Kaya hainaragi meda. Tamnana khudang rasiriba khudang gari du da yinglaga. Minute mangada yorakani hairaga. Minute ama hendoi. Mapi irathang thauna leibi matawgum awaba akiba losinaba honaduna hairakliba wahaiduda masu kayadi nokningdre adubo sasinaba minokna fagi tawri. Hospital maming hangbe gari khambado aduini. Arun na fagi ta thori. Ye swaisida film amu kapa isina kamai tawrino. Film du budi kapo. Ine ahal sigi mamangda romansin kap thorak pasidi bebar yang mande. Tilodo nok thorakle. Joshna Arun sitharai. Nang budi sahi sudringedagi romance thomjila amnina nangi mita film sagat padi yam haikre. Chak sarabo hangnarasu nangna nana du da tadoise. I love you, Sinatro. Tiloga tamnagada amu onsilaga hairi. Kem khalurano. Doctor ga tanaraga kai kaino do tawra lore. Ado kamai torino. Tamnana sum phamlambadaini. Josna. Sidale o haibra, madam. Tilona. Haima. Ai pharmacy gi bill do amta pirukhige. Arun. Ine krom chatoino lao chaminarase aiga. Tiloge Arun ga pharmacy gi bill thidok lunaba chatkre. Moi ani chatkibaga jorso tamnagi imak maksin mamai thongduda yengaklami. Tamnana. Yari yenga anu. Nangi kirse uraga kaisom toromdaba aise kihandore. Nangna ise kihalabani. Itom talairingay dadi kanasu laiti khangmana. Thauna yamna le. Nangna igi punsida lakibadaidi. Aiso thauna mayeng takre. Nangi aigi tama wasabana tawse. Uraga ay pokningso hekta nuksiyale. Aiso nuksiba kawmanina nangna wari ay nawasili. Nangna noe ay nena rawi. Aday matom to second kudingi nangi saktam si hombra. Ahong maubra ay na check tong nangi. Matam amada nangna warakpa mikupta pothafam meramdraso. Hozikti ay na pothafam su oige. Kaigumba pokning nuksiraklaso. Aigi thanungse nangi ne madam.